Akisbani Imphal Nolini Devi na pau pajari ahanbada madu iba pau lanai miyoi singna masagi da khanba wakalonda lam khopjin bagi thawong toknaba Mukhimantri Nongthomba Birena appeal tawri Imphal East Jilla ki manung chanba telepathy da ngarang numidang sakti leiba bom ama pokhai khre amishung Rashtrapati Ramnath Kovind gi Jamaica amishung St Vincent and Grenadines ki khongchat ngachidagi hawragani Lanai miyoi singna masagi da khanba wakalonda lam khopjin bagi thawong toknaba Mukhimantri Nongthomba Birena appeal tawri Social media da thagat warol amada Mukhimantri na hai konung mamang area da ain kaina lam khopjin besing takthok bagi thabak sathari asigumba lam khopjin bagi thawong singna lambi silhanba amachung nongju thagi matam da isau thokna bagi achauba maram ama oiri maram aduna mafam kaya dasu lam khopjin bagi takthok bagi thabak makhata na sathaki gani Miyam nasu sarkar na lokpaliba khongtang asida mating pangbinaba Mukhimantri na appeal tawri Jama kuntramatui suba Durant Cup Imphal da pangthoknaba Mukhimantri Nongthomba Birena Sabapati oiba awangba thaki mifam amana khanakre Aikogi pangmina hai mifam aduda raijagi Youth Affairs and Sports Mantri Govindas Konthaujam Eastern Command gi Chief of Staff Lieutenant General KK Peswal 57 Mountain Division की मेजर जनरल नवीन सचदेव 59 माउंटेन ब्रिगेड की कमांडर वेद बेनीवाल अमसुंग यूथ अफेयर्स एंड स्पोर्ट्स के प्रिंसिपल सेक्रेटरी नचिंबा मडो एवं योई कया सरुक याखी इम्फाल ईस्ट जिला की मनुंग चनबा तेलीपट्टी दा ngarang numidang sakti leiba bom ama pokhaikhre thaudo adu da myoi ama soki haide bom pokhaiba aduna manak nakpada leiba yumsingda akai atoi kaya thokhanki thaudok thokpham da police ki makok thongba officer sing laktuna yengsinki Wangkai ki MLA Thangjam Arun amati hana ki MLA sing wa irapot amasung o henari su laktuna yengsin ki haidi thaudo adu ki matang da police na case ama lokhatuna makhatana tijin bagi thabak sathari Sandel District Police na sindona ngarang japhok da leiba Maha Union Higher Secondary School da student police cadet hawdokre hawdopagi thauram du da jila asigi additional SP Loitongpam Sankarjit amasung Higher Secondary asigi principal Y Surendra Saruk Yaki Student Police Cadet asida mahiroi kunthani pana saruk yaki Lebak asina ning tamlakpa sahi humputara manga surakpa azati ka amrit mahotsav thawram ka mari lenana Akasbani Imphal gi ipau kangbu amasung raija ki Art and Culture Department na puna sinduna irai numit khudingi numidangi pung 8 makhai gi Manipuri pauda paringnai na sandok liba quiz program gi mana yenthokpagi thawram ngachi nungthil pung 3 taba matamda Palace Compound da leba Government Music and Dance College da pangthoklagani Quiz asigi episode kunithoi subadagi hauraga kuntha nipan phawbagi manungda winner oikraba miyoi singna mana yenthokpagi thorum asida laktuna mana laurana ba khangali United Arab Emirates ki Rashtrapati Sheikh Khalifa bin Zayed Al Nahyan na lekhidabada Bharat na lusingba asigi maphamda ikai khomnaba utpa oina lebaki mafam pumnamakta jati ki firal tangkai singthaduna ngasi awapa phungdokani Masina maram oiduna Akasbani gi station pumnamakta signature tune amasung mangal dhawan na singpa ngasigi oina amata khonglaroi tabiriba pawasi Akasbani Imphal dagini Rashtrapati Ramnath Kovind gi Jamaica amasung St Vincent and Grenadines ki khongchat ngasidagi hauragani masina Caribbean leibak atuda Bharat ki makok thongba miyoi amana chatpa ahanba khongchat oiragani Rashtrapati na ngasidagi hauraga thasigi 19 phawba Jamaica da leiduna mihut kangpugi thakta wari sanagani maki khongchet manungda Jamaica gi Governor General Chief Patrick Allen amasung Pradhan Mantri Andrew Holness kachu unagani Jamaica Parliament ki House ani gi apunba mifam dasu Rashtrapati na wangangani Pradhan Mantri Narendra Modi na Madhya Pradesh Startup Policy ngarang video conferencing gi khutang da hudokre Pradhan Mantri na Indore gi Brilliant Conference da pangthokpa Startup Conclave lisingani kunithoi gi Startup Portal chu hodokhi Pradhan Mantri na Raija du gi Startup gi thausil makha da khangatlaban harol singda su sentang sing enthokhi Tharum du da Raija gi Mukhimantri Shivraj Singh Chauhan na Startup thausil ki makha da khangatlaba mai pakdaba miyoi singi wari amasu release tawkhi Buddha Purnima gi thauram ga mari leinana Pradhan Mantri Narendra Modi lakliba nithokaba numita Nepal ki Lumbini de satkani Nepal ki Pradhan Mantri Sher Bahadur Deobana Barton torokpadagi Sri Modi mafam adu de satkadabani English gani tara mapandagi hauraga handaki asina Pradhan Mantri gi mangadak suba Nepal khongchet oiragani ngasi phongba pause singi maru oiba pausingi damak hauze Ngangom Kiran leire Kiran Thagachari Nolini
हाईवे पेट्रोल की GPS यावरब गाड़ी निपान लमथाखिबगी पाव मणिपुर सरकार की अनौबा ट्रांसफर पोस्टिंग की पॉलिसी अमसुंग नोंग लेप्तन चुबदगी इशाउ थोरकपु याबगी सेक्शन थौरांग की पाउसिंगना ngasi phongba pauche singi maruoiba pau oiri shana lebakta lainga ki employees singi transfer policy chanaba hokre CM na yarga di matam amade hektamak transfer tobu yahalle haiba pauna ahan headline tawri Imphal la laiba lainga ki quarter singda church yankai hena logi wangmada sajille church sajinbagi matam sanglbo athok hojiksu lainga na usinadana leide haiba pau amana photo ga konana pausi asigani shib headline tawri Isel Express ta government ki quarter lauraga masa laitana atopada santokpami kunipan masak khangle ahum suspend tawkre haba pauna ahan headline tawri Manipur da ahan bo oina highway petrol unit linkat khre GPS yawba gari nipan lamthakre haba pauna pausi asigani shub headline tawri Naharol ki thaudang da employees singi transfer and posting policy ki notification thokre employee amana posting mafam amada chahi ama tha taruktagi chahi ahumdagi hena laiba yaroi haiba pauna banner headline tawri Europe ki laibak sing yauna Bharat ki mafum kayada yangang akangba metric ton tara lamthakre haiba pau amana pausi asigi ahanba lamai da phongli Huyalan fauda highway ngakna bagi damak police ki ahanba GPS petrol team hangdokre haiba pauna pausi asigi an headline tawri employees singa no transfer posting ki policy semkre haiba pauna pausi asigi anishub headline tawri Sangai Express Manipuri da ising isau ki section thorang lokal haiba pauna ising pathokador baturel ki saktam utpa photo ga loinana an headline tawri government quarter lana leshindana ba warning tawri haiba pau amana pausi asigi anishub headline tawri Pona Pamda, Imphal Dimapur Lambida GPS Hapa Highway Petrol Gari Sing Thamkre, Highway de Lutauba Yauna Pam the Watok Sing, Soidina Tingmangam Nagani Haiba, DGP Wapumna, Pausia Sigi Ahan headline Tori. Anawu transfer policy na Mapam Amada Yamdrabada Tatara Nipan Lainaba Amasung, Sahi Mapandi Ching the posting Lainaba Hairi Haiba Pau Amana, Pausia Sigi Ahan Balamai the phone. People's Chronicle da GPS hablaba highway petrol ki gari sing thabak horgani haba pauna pausi asigi ahan headline tawri iraibakta lainga ki quarter kunipan niyam gi wangmata sandok lamle employee ahum action lawduna suspend tawkre haba pauna ahan headline tawri Imphal Free Press ta ising isau thorok puyaba phibam sing kupna yangsinanaba chief minister Birena Poktak pikre haba pauna ahan headline tawri Hills Hornbill Express ta Manipur ki DGP na GPS hapa highway petrol gari nifan lamtha kiba masung NSN IM masung Bharat Sarkar ki interlocutor Misrana New Delhi dawari sanaki ki pauna maru pau ena phone Masona tharda DGP P Dongel na GPS yawba highway petrol gari sing lamtha kiba ki pauna headline tawri Nisin 12 to da Manipur ki Chief Secretary Rajesh Kumar ki pham asi Tha taruk amaga matam sangdok le haba pauna an headline tawri Ganphu Melda Tamenglong da electricity department ki staff wat padagi mai chang naina panghanna bahana bada khudong chadaba mayukna ba amasung police ki GPS yawba gari lamthaki ki pau singna maroyo pau aina phongli Tamenglong Times ta irang thong yadabagi khudong chab lawduna Tamenglong da potchegi maman tangkhalakpa amasung police ki GPS yawba gari sing lamtha ki pauna maru oiba pau oina phongli Nolini Thagasari Kiran Arubida maru oiba pau amukhana Lanai Musing na masagi da khanba wakalonda lam khopjin bagi thawong toknaba Mukhimantri Nongtombam Birena Afil Tawri Imphal East Jilla gi manung chanba telepati da ngarang numidang sakti leiba bom ama pokhai khre amishung Rashtrapati Ramnath Kovind ki Jamaica amasung St. Vincent and Grenadines ki khongchat ngachidagi hauragani Paulo Jare